COVID-19 thengnanaba lainga asena laukhatliba thabaksing asi mai pahange habadi aikoi khudimangna drug user singbu akhannaba thaurang ama tawbiba mathau tai hauzik chathariba lockdown asina maram oiraga Manipur laiba drug user singda saum saitheng piri drug saro akhoi magtadi amna awaba moi habadi awaba moi habadi ngasai gi khoi di sujaraga sabani koi plastic rojo lo koi khullo sabane ba ngasai police na tale saksu sadre jum dange habisi jum thapani na koi jibi sida leire so sak sadana koi na kano tolere de degi lerka police na tale pure drug user singna makhoi drug sabagi matam jarpa matamda police ki akiba laitana lockdown thugaibagi thodok kya Manipur da nong makangdan thokli koi addict person am oiro mina ko hek chahauda matamda hakchang je nikpa khotpa mandaba ko pa tok tayina adu thi hauda ba ya damina adu thi howe hai tare do thi ja howe tare hakchang kha chonti kha kalli kan oi ni sa do cha di kan dai phangdri kan da di aki di kem thodok pa laite phura ju chara ju moina phura ju pha ju na cha di buk de khoi kide adu hek cha san gi matam da di police ke je u ba pe ki ba hai tare cha di kan awa ba mai sak tu na ko si gi si ja janu da nam changhan ba gumba adu cha ga kan da di kapsan ga kan da di tok sang ga kan da di adum u ba dum kire hai tare pot taw dri buk di mu ki ram da tok sang ga kan da di sum kirak ba hai tare asiguma tanja asida Manipur da leiba drug amadi HIV/AIDS ke lamda thabak tawba tongan ba organization tarana community response on COVID-19 samna COP19 semduna lainga ki mating amata yauduna drug user singi akhannaba thorang kaya lokhatuna tamthiraba malengi miyamna kinariba COVID-19 gi laina asibu thingnaba honari drug user population is one of the people that risks for COVID-19 highly recognized tawdragadi ngasi state government na sangsaliba covid thingbagi efforts aremba tagadra haibagi mi paiba ma laibadagi akoi organization tara drug amadi HIV AIDS ki lamda thabak tawriba organization tara na pulaga COP19 si hairiba organization si siamaga drug users singi marakta covid pandemic sina pirakpa yaba implication sing akoina ujarubadagi drug user community sida akoina COVID-19 se thingoragadi COVID-19 Manipur da sandorokpa thingbada yamna chawba success ama kano oigane na khalaga COP19 se semgibani current drug user mayamo mapanda satlaga mayum laitana lairiba singse kamai tawna residential care piba darkar legi haina koi khanbadagi residential care pina nabagi ayaba ama koi government agi lauraga even medical assistance pokta moina angamba khai pibirakona shelter home amadi detoxification camp hangdoktana ngasi khoi service haure ngasi bokta khoi organization tarana semiba COP19 gi volunteer na ART service darkar leiba sing akona home delivery tawba chatpa moigi behalf ta khona ART center dagi medicine collect tawraga mayumda yaunanaba thinbiba aduga similarly hepatitis C treatment gi program so hojik laktana sida so koi mi samri gi mathakta medicine hojik assess tawraga lei Malengi miyamna tamthiraba laina ama oina loiba COVID-19 bu lamdam masida makhatana santorokpa thingnabgidamakta COP19 na loiba thaudang asigumna ngasi lamdam asida leiba tongan ba proof sing NGO amadi COCO singna lainga ngaidabida magi ngamjaba mongda akoi tongan ba thaudang sing launarakpa matamda Manipur dagi haiba tamthiraba laina asibu thingba matamda yamna araiba pambai ama oigani impact news kidamak Camera person Arambam Yuhen Galona, Mia the Paldam Jariba Isa Elamu Musuk Ishika.